ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯟ ꯃꯩꯇꯩ ꯑꯩ ꯍꯤꯌꯥꯡꯂꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏ ꯌꯦꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯥꯝꯖꯅ ꯍꯧꯔꯛꯈꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥ ꯃꯊꯪ ꯁꯔꯨꯛ ꯌꯥꯖꯔꯛꯈꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯀꯟꯁꯣꯂꯦꯁꯟꯅꯆꯤꯡꯕ ꯄ꯭ꯔꯥꯏꯖ ꯀꯌꯥ ꯑꯃ ꯐꯪꯖꯈꯤ ꯃꯃꯥꯡ ꯆꯍꯤ 2016 ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 22 ꯑꯁꯤꯗ ꯈꯕꯔꯗ ꯑꯁꯨꯝꯅ ꯊꯦꯡꯅꯈꯤ Indian Council for Child Welfare New Delhi Moirangkhomda leba Child Welfare Office asiga khusumnaraga National Children Painting Competition ama tawdori competition asida makong mathang taraklaba angangsing adubu Delhi da kauduna Bharat ke President na Selgi mana amadi certificate award na chingba piduna ikai khumna bo kadori pawdu tabadagi 2016 ge September gi day 25 asida aisu competition adu surga jaki vidhumni leraba matungda state level ki result hana haidore result du da ai ahum subada yawarki ai khasitang thawai nuai da boki adubu national level ki result ama wali khanduna national level ki result haidro pangai ki chahi ama leraba matung 2017 gi October gi date 17 asida national level ki result khabar da sum nai do me Manipur gi sanan maitena makok tarakle angang asibu Delhi Rashtrapati Bhavan da kauduna Bharat ki president na Selgi mana amadi certificate na chingba piduna ikai khumna bo lagani odu tawda ai asuk madik thawai nuai bo ki baba magi ningba khardang ora basu thungan bangam lagani aina matam kuin dagi sarat charak pa manglana makhardang ora basu mangfauna ba hor le khalubada ai asuk madik haninga le tan nuai bo ki makhoi gi office ta satuna prize bagi matam de happy rakte karam ganda pige da bano haiduna hangjaki office ki miyosing na prize bagi matam soidana harakini yam sabu competition ni cash prize na lupa la among phanglabe aduga nangi tha khudingi scholarship na singwa su phangani bank account hangjilo chatukasin gi bara guardian ani ga loina nanga free oigadabani nangna chelaga lakadaba dress mu khoina tharakini na sumna takpirki aduga competition amata da chanada mongda prize pigana habagi akangna matam sungai haibiduna chahi ahum chumna namchinduna laki 2016 da tawkiba painting competition ado 17 18 19 chahi ahum chumna namchinduna laki aduga handak 2019 gi July gi day 16 asida aibu makhoi gi office da kawbiraga khabar da aibu flash tawthokhiba duga asuki matik tayona mo da khabar da haikibana Delhi da kawduna Bharat ki president na certificate award singba piduna ikai khumna bolagani habikhraga makhoi gi office ka khumada ibu kokšilaga kisle to be staff member amana sumna tangi certificate amaga memento amaga piduna aibu thadroki aduga cash award oina ising manga amaga pirakini manga duna matam khara leir kanda moina tharakini tharakanda haraki aduna aibu sumna thadopiraki ai asuki matik thawai nuai to fokse ai masi matang se asuki matik nuai jade aina hangjaningbadi national level painting competition amada first taraklaba angang amabu prize pibidana tokhraba matamda angang adu mahak makhatana laingba pokhiyadra mahak makhatana hotnaningba pokhiyadra angang adu danatana laikpa pamjaba laikpa heiba angang kaya ama pawdu tarobadagi makhoi makhatana laingba pokhiyadra adu ibataragadi Moirangkhomda leba Child Welfare haibo office NGO sina toribasi angang singi yaifanabagi damakta toribani haibasi chumga toribra iramdam masidagi aigumba mamangkibadi kishunati adubu tungi sa chauna lejariba iramdam masigi damakta kaigumba thaba kharadang oirabasu tawjage haduna ichang thongna thokcharagliba naha kaya asida asumna horopaga right matpiba bithudek pibana singba thong kaya asi chathaduna leragadi iramdam masi matokramna chahotpa ngomgani makhoi toribasi asuki matik penjade state level ki competition khwai big state level ki competition fawada cash prize lising mari manga adumai pe aduga prize bagi thorom phajana pangthok piraga sing adu yamba yamdu selgi mana certificate award singba piraga puning thogot piba sing adu bet pibi banga tani kai khumna bot piba ngatani aduga makhoina toribasidi hemalabra haina khanjai aduga makhoina pirakliba certificate asisu ai asing bani haina thajaba ngamjade yamna jingani ngai oi
certificate president general secretary ki sign tawamda column na amata sign tawde siloina number su namde photo amadagi computer na editor kanda thangjin bawen tawe mokoi mong ase ay asugi matik penjade masi matangda ay aseng basumba do khangba pamse aduna lamdam masi kai khum ningai masa oirba opi poy ba singa madi mailena ba organization sing sansan sing lup sing na masi matangda khradang mijeng changbirang na baiduna sanan mitei maiki digi noluk chari dugo mayam na so video sibu share tawbiyo mayam na so ibu support tawbiyo mateng pangbiyo